ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯑꯦꯄ꯭ꯔꯤꯜ 30ꯗ ꯏꯟꯗꯤꯌꯥ ꯁꯤꯟꯕ ꯊꯨꯡꯅ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯁꯦꯝ ꯁꯥꯔꯤꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯃꯟ ꯀꯤ ꯕꯥꯠꯀꯤ 100ꯁꯨꯕ ꯑꯦꯄꯤꯁꯣꯗ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯅꯕ ꯕꯤꯖꯦꯄꯤꯒꯤ ꯅꯦꯁꯅꯦꯜ ꯁ꯭ꯄꯣꯛꯁꯄꯔꯁꯟ ꯂꯣꯏꯅꯅ ꯕꯤꯖꯦꯄꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯊꯧꯗꯥꯡꯁꯨ ꯄꯨꯔꯤꯕ ꯗꯥꯛꯇꯔ ꯁꯝꯕꯤꯠ ꯄꯇ꯭ꯔ, ꯕꯤꯖꯦꯄꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯦ ꯁꯔꯗꯥ ꯗꯦꯕꯤ, ꯃꯅꯤꯄꯨꯔ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯥꯎꯅ ꯕꯤꯖꯦꯄꯤ ꯊꯝꯕꯥꯜ ꯁꯪꯂꯦꯟꯗ ꯃꯤꯅꯤꯁꯇꯔ ꯀꯌꯥ, ꯕꯤꯖꯦꯄꯤ ꯑꯣꯐꯤꯁꯤꯌꯦꯜ ꯌꯥꯎꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯤꯐꯝ ꯑꯗꯨꯗ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕꯁꯤꯡ, ꯕꯤꯖꯦꯄꯤꯒꯤ MLAꯁꯤꯡ, ꯃꯔꯨꯑꯣꯏꯅ ꯍꯩꯔꯣꯛ ꯑꯦꯁꯤꯒꯤ MLA ꯇꯤ.ꯑꯩꯆ. ꯔꯥꯙꯦꯁ꯭ꯌꯥꯝ, ꯎꯔꯤꯄꯣꯛ ꯑꯦꯁꯤꯒꯤ MLA ꯀꯦ.ꯑꯩꯆ. ꯔꯘꯨꯃꯅꯤ, ꯂꯪꯊꯕꯥꯜ ꯑꯦꯁꯤꯒꯤ MLA ꯀꯔꯥꯝꯁ꯭ꯌꯥꯝꯅꯆꯤꯡꯕ ꯀꯌꯥꯅꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ C.M. ꯕꯤꯔꯦꯟꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏꯈꯤꯕꯗ ꯃꯥꯂꯦꯝ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯅ ꯇꯥꯟꯅꯕ ꯑꯁꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯃꯟ ꯀꯤ ꯕꯥꯠ ꯑꯁꯤꯅ ꯑꯣꯏꯔꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯁꯤꯗ ꯕꯤꯖꯦꯄꯤꯒꯤ ꯅꯦꯁꯅꯦꯜ ꯁ꯭ꯄꯣꯛꯁꯄꯔꯁꯟ ꯂꯣꯏꯅꯅ ꯕꯤꯖꯦꯄꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯊꯧꯗꯥꯡꯁꯨ ꯄꯨꯔꯤꯕ ꯗꯥꯛꯇꯔ ꯁꯝꯕꯤꯠ ꯄꯇ꯭ꯔ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯂꯣꯏꯅꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯀꯌꯥꯗꯁꯨ ꯃꯟ ꯀꯤ ꯕꯥꯠ ꯊꯧꯔꯝ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯃꯟ ꯀꯤ ꯕꯥꯠꯀꯤ ꯋꯥꯔꯣꯜ ꯑꯁꯤ ꯔꯦꯗꯤꯑꯣ ꯑꯃꯗꯤ ꯇꯤꯚꯤꯗ ꯃꯤꯌꯥꯝꯅ ꯃꯤꯠꯌꯦꯡ ꯇꯥꯕ ꯐꯪꯒꯅꯤ꯫ ꯃꯁꯤꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯃꯟ ꯀꯤ ꯕꯥꯠ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯍꯥꯏꯅ ꯑꯥꯄꯤꯜ ꯇꯧꯔꯛꯈꯤ꯫ ꯕꯨꯊ ꯈꯨꯗꯤꯡꯒꯤ ꯃꯤ ꯆꯥꯝꯃꯗꯒꯤ ꯇꯥꯗꯅ ꯄꯨꯜꯂꯀꯥꯟꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯂꯦꯚꯦꯜꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯑꯃ ꯚꯨꯄꯦꯟꯗ꯭ꯔ ꯌꯥꯗꯕꯖꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯂꯥꯛꯀꯅꯤ, ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯣꯛꯇꯥꯛꯇ ꯇꯧꯒꯅꯤ꯫ ꯑꯗꯨꯒ ꯀꯦꯟꯗ꯭ꯔ ꯈꯨꯗꯤꯡꯗ ꯑꯣꯅꯔꯦꯕꯜ MLA, ꯑꯣꯅꯔꯦꯕꯜ ꯃꯤꯅꯤꯁꯇꯔ ꯌꯥꯎꯅ ꯂꯣꯏꯅ ꯄꯥꯛ ꯁꯟꯅ ꯄꯥꯡꯊꯣꯛꯄꯤꯔꯀꯥꯟꯗ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟꯁ ꯑꯣꯏꯕ, ꯑꯗꯨꯒꯤ ꯃꯊꯛꯇ ꯒꯤꯅꯤꯁ ꯕꯨꯛ ꯑꯣꯐ ꯋꯥꯔꯜꯗ ꯔꯦꯀꯣꯔꯗꯇ ꯆꯟꯒꯗꯧꯔꯕ ꯍꯥꯏꯕ ꯇꯥꯔꯦ꯫ ꯑꯗꯨꯝ ꯃꯅꯤꯄꯨꯔꯒꯤ ꯚꯥꯔꯠꯀꯤ ꯃꯤꯌꯥꯝ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯁꯤꯗꯩꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯌꯥꯝꯅ ꯇꯥꯕ ꯄꯣꯠꯁꯤ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯖꯤꯒꯤ ꯃꯟ ꯀꯤ ꯕꯥꯠꯁꯤ ꯑꯣꯏꯔꯦ꯫ ꯑꯗꯨꯅ ꯃꯗꯨꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏ ꯌꯥꯝ ꯁꯤꯁꯇꯦꯃꯦꯇꯤꯀꯦꯂꯤ ꯇꯧꯔꯀꯥꯟꯗ ꯋꯥꯔꯜꯒꯤ ꯒꯤꯅꯤꯁ ꯕꯨꯛ ꯑꯣꯐ ꯋꯥꯔꯜꯗ ꯔꯦꯀꯣꯔꯗꯇ ꯆꯟꯅꯅꯕꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯚꯥꯔꯠꯕꯥꯁꯤ ꯄꯨꯝꯅꯃꯛꯅ ꯍꯣꯠꯅꯒꯗꯧꯔꯤ꯫ ꯃꯁꯤꯗꯩꯗ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯅ ꯍꯥꯏꯔꯤꯕ ꯃꯟ ꯀꯤ ꯕꯥꯠꯁꯤ ꯑꯥꯏꯗꯔ ꯔꯦꯗꯤꯑꯣ ꯑꯣꯔ ꯇꯤꯚꯤ ꯃꯐꯝꯗ ꯂꯩꯕꯁꯤꯡꯅ ꯃꯟ ꯀꯤ ꯕꯥꯠ ꯇꯥꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩ ꯄꯥꯔꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯗꯤ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯗ ꯑꯄꯤꯜ ꯇꯧꯖꯩ꯫